ꯑꯗꯣ ꯅꯣꯏꯅ ꯑꯃ ꯍꯥꯏꯔ ꯍꯥꯎ ꯃꯆꯥ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯣꯏꯗꯤ ꯍꯥꯎ ꯅꯠꯇꯤꯌꯦ ꯃꯣꯏꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤꯅꯦ ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯗꯤ ꯅꯣꯏ ꯀꯔꯤꯔꯥ ꯀꯩꯕ ꯅꯪꯒꯤ ꯆꯥꯏꯅꯤꯁ ꯂꯣꯟꯗ ꯍꯥꯏꯌꯣꯕ ꯃꯣꯏꯕꯨ ꯅꯥꯒꯥꯔꯣ ꯅꯣꯏꯅꯒ ꯍꯥꯎ ꯍꯥꯏꯔꯤꯗꯣ ꯍꯥꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯥꯒꯥꯗ ꯍꯥꯎ ꯍꯥꯏꯌꯣ ꯑꯣꯀꯦ ꯐꯥꯏꯟ ꯑꯩ ꯌꯥꯒꯦꯕ ꯃꯣꯏ ꯅꯥꯒꯥꯁꯨ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯇꯥꯗꯕꯗꯨꯕꯨ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯎ ꯍꯥꯏꯔꯤꯗꯣ ꯑꯗꯨꯀꯣ ꯄꯟꯅꯨꯀꯣ ꯃꯊꯪꯗ ꯅꯣꯏꯅ ꯄꯟꯅꯤꯡꯉꯁꯨ ꯀꯨꯀꯤ ꯍꯥꯏꯅ ꯄꯜꯂꯣ ꯍꯥꯎ ꯍꯥꯏꯅ ꯄꯟꯒꯅꯨ ꯈꯪꯕ꯭ꯔꯥ ꯍꯥꯎ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯥꯒꯥ ꯈꯛꯇꯗꯅꯦ ꯍꯥꯎ ꯍꯥꯏꯕꯁꯦ ꯃꯣꯏ ꯅꯥꯒꯥꯁꯨ ꯅꯠꯇꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯎ ꯀꯥꯏꯅ ꯍꯥꯎ ꯃꯆꯥ ꯍꯥꯏꯕꯗꯨ ꯄꯟꯒꯅꯨꯕ ꯃꯣꯏꯗ ꯀꯨꯀꯤ ꯃꯆꯥ ꯄꯜꯂꯣ ꯍꯦ ꯀꯨꯀꯤ ꯍꯥꯏꯅ ꯄꯜꯂꯣ ꯅꯣꯏꯅ ꯄꯟꯅꯤꯡꯉꯗꯤ ꯂꯥꯟꯁꯤ ꯇꯣꯛꯑꯁꯦ ꯑꯃꯃ ꯑꯣꯏꯔꯁꯨ ꯈꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯁꯤ ꯍꯣꯏ ꯀꯨꯀꯤ ꯈꯣꯏꯗꯤ ꯃꯣꯏꯗꯤ ꯀꯔꯤꯔꯣ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯈꯣꯠꯀꯅꯤ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯃꯌꯥꯝꯗꯤ ꯄꯨꯔꯥ ꯐꯣꯔꯦꯟꯒꯤ ꯇꯥꯏꯞꯇ ꯑꯃꯃꯝꯅ ꯅꯣꯡꯃꯩ ꯃꯔꯨꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯟꯅ ꯄꯪꯀꯥꯞꯇ ꯀꯥꯞꯄꯦ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯕꯣꯝꯕ꯭ꯂꯥꯅ ꯀꯥꯞꯄꯤꯔꯥ ꯀꯔꯤꯅ ꯀꯥꯞꯄꯤꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯗꯤ ꯔꯦꯗꯤ ꯂꯩꯇꯦꯕ ꯔꯦꯗꯤ ꯂꯩꯇꯦ ꯏꯟ ꯗ ꯁꯦꯟꯁ ꯂꯥꯏꯛ ꯂꯥꯏꯁꯦꯟꯁꯄꯨꯗꯤ ꯂꯣꯏ ꯄꯥꯏꯅꯩꯌꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩ ꯄꯥꯏꯅꯩꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯅꯣꯏꯗꯤ ꯔꯦꯗꯤꯗ ꯂꯩꯔꯦꯕ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏꯗꯤ ꯍꯥꯟꯅꯗ ꯔꯦꯗꯤꯗ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯦꯇꯦꯛ ꯇꯧꯑꯣ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯌꯦ ꯅꯣꯏ ꯀꯔꯤ ꯄꯥꯏꯌꯣ ꯈꯪꯗꯦ ꯕ꯭ꯔꯤꯇꯤꯁ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯉꯝꯃꯒ ꯇꯥꯟꯊꯣꯛꯔꯒ ꯂꯩꯕ ꯀꯨꯀꯤꯗꯤ ꯀꯔꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯉꯥꯏꯍꯥꯛꯇꯪꯗ ꯁꯤꯔꯅꯤ ꯅꯣꯏꯅꯁꯨ ꯈꯜꯂꯣ ꯋꯥꯈꯟꯗꯣ